ꯍꯦꯟꯊꯣꯏꯕꯤ ꯃꯌꯨꯝꯗ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯒ ꯊꯕꯥꯁꯅꯥ ꯍꯣꯏꯗ ꯂꯥꯛꯏ ꯊꯕꯥꯁꯅꯥ ꯇꯥꯔꯦ ꯊꯣꯛꯑꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯊꯣꯛꯂꯅꯤꯌꯦ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯣꯔꯦꯟ ꯉꯥ ꯍꯥꯞꯅꯕ ꯆꯦꯈꯥꯎꯁꯦ ꯈꯔ ꯄꯥꯏꯈ꯭ꯔꯁꯤ ꯂꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯅꯥ ꯊꯣꯔꯛꯂꯒ ꯈꯨꯗꯥꯡꯗ ꯀꯣꯜꯂꯒ ꯂꯥꯛꯃꯤꯟꯅꯩ ꯊꯕꯥꯁꯅꯥꯅ ꯑꯥꯗꯩꯁꯤꯕꯨ ꯁꯥꯔ ꯄꯥꯏꯈꯣꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯍꯥꯟꯒꯩ ꯃꯄꯥꯟ ꯊꯣꯛꯁꯦ ꯌꯥꯗꯕ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯆꯠꯂꯨꯁꯦꯒ ꯂꯍꯧꯕ ꯂꯥꯛꯏꯁꯦ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯑꯩꯗꯤ ꯃꯥ ꯂꯥꯛꯑꯦꯁꯨ ꯈꯪꯗꯦ ꯈꯪꯉꯝꯃꯗꯤꯅꯦ ꯉꯁꯥꯏꯅ ꯊꯣꯔꯛꯑꯝꯃꯣꯏ ꯀꯩꯁꯨ ꯈꯪꯖꯔꯦ ꯏꯕꯦꯝꯃꯧ ꯍꯨꯔꯥꯟꯕꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏꯅꯦ ꯑꯩ ꯍꯟꯈ꯭ꯔꯣꯔꯥ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯁꯥꯎꯒꯟꯕꯁꯤꯅ ꯄꯥꯏꯈꯣꯝꯕ ꯉꯁꯥꯏꯗꯒꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯂꯣꯏꯌꯨꯝꯕꯗꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯟꯊ ꯅꯣꯛꯂꯤ ꯂꯣꯏꯌꯨꯝꯕꯅ ꯍꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯉꯥꯒꯁꯦ ꯆꯥꯎꯃꯜꯂꯦ ꯃꯔꯨ ꯂꯣꯏꯅ ꯌꯨꯕ ꯇꯥꯔꯦ ꯄꯥꯏꯈꯣꯝꯕꯅ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯉꯁꯤ ꯂꯩꯈꯣꯝꯗ ꯅꯝꯖꯤꯜꯂꯒ ꯍꯥꯠꯇꯅ ꯅꯪ ꯑꯁꯇꯤ ꯅꯨꯃꯤꯠꯇ ꯐꯤꯔꯣꯏꯅꯤ ꯀꯩꯅꯦ ꯄꯨꯂꯞ ꯂꯣꯏꯔꯅꯤ ꯅꯪ ꯂꯣꯏꯌꯨꯝꯕꯅ ꯏꯕꯥꯏꯅ ꯉꯥ ꯐꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯅ ꯏꯕꯥꯏ ꯐꯥꯔꯛꯏꯔꯣ ꯃꯑꯣꯡꯒꯗꯤ ꯉꯥꯖꯥꯎ ꯐꯥꯗꯧ ꯃꯥꯜꯂꯦ ꯉꯥꯃꯨ ꯃꯆꯥ ꯎꯀꯥꯕꯤ ꯃꯆꯥ ꯉꯥꯀꯨꯞ ꯉꯥꯛ ꯐꯥ ꯂꯩꯔꯦ ꯑꯩꯅ ꯐꯥꯗꯕ꯭ꯔꯣ ꯂꯩꯔꯝꯗꯕꯁꯤꯕꯣ ꯂꯩꯇꯕ ꯃꯍꯨꯠ ꯍꯩꯇꯕꯅꯤ ꯍꯥꯏꯕꯤꯌꯣ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒꯦꯗ ꯏꯆꯦ ꯂꯥꯛꯑꯦ ꯀꯥꯏꯗ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯅꯩ ꯍꯦꯟꯊꯣꯏꯕꯤꯗꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯂꯣꯏꯌꯨꯝꯕꯅ ꯗꯤꯛ ꯂꯥꯎ ꯀꯥꯎꯊꯔꯛꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯇꯨꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯗꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯎꯍꯥ ꯅꯣꯛꯏ ꯏꯁꯤꯡꯗꯩ ꯐꯨꯠ ꯐꯥꯎꯒꯠꯂꯛꯂꯒ ꯄꯥꯏꯈꯣꯝꯕꯅ ꯍꯩꯃꯤꯅꯥꯏ ꯂꯩꯌꯨ ꯏꯕꯥꯏ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯩ ꯏꯟꯁꯤꯅ ꯁꯣꯟꯒꯠꯂꯛꯀꯦ ꯉꯥ ꯐꯥꯗ꯭ꯔꯕꯅꯤꯅ ꯏꯕꯥꯏ ꯑꯣꯏꯅ ꯐꯥꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯅꯤꯍꯦ ꯅꯪ ꯕꯗꯃꯥꯁꯤꯗꯤ ꯁꯥꯟꯇꯤꯅ ꯂꯥꯎꯔꯛꯏ ꯍꯩ ꯇꯧꯅꯅꯨꯅꯦ ꯅꯣꯏꯕꯣ ꯁꯨꯡꯅꯕ ꯇꯥꯔꯦ ꯂꯣꯏꯌꯨꯝꯕꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯃꯨꯛ ꯌꯥꯔꯛꯇ ꯉꯪꯂꯒ ꯏꯅꯦꯝꯕꯣꯛꯅ ꯑꯣꯏꯅ ꯆꯩꯁꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯀꯂꯛ ꯄꯤꯂꯤ ꯀꯩꯊꯦꯜ ꯁꯟ ꯀꯂꯛꯄ꯭ꯔꯣ ꯊꯕꯥꯁꯅꯥꯁꯨ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯏꯃꯥ ꯁꯦ ꯆꯦꯈꯥꯎꯁꯦ ꯍꯣꯔꯦꯟ ꯉꯥ ꯐꯥꯞꯅꯕ ꯐꯔꯦ ꯑꯩꯁꯨ ꯉꯁꯥꯏꯅꯦ ꯄꯥꯏꯔꯛꯀꯦ ꯇꯧꯔ ꯀꯥꯎꯔꯝꯂꯕ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯅ ꯂꯥꯎꯗꯅ ꯆꯦꯜꯂꯛꯏ ꯍꯣ ꯆꯦꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯊꯦꯝꯕꯨꯡꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯊꯦꯝꯕꯨꯡꯒꯤ ꯇꯨꯡꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯑꯏꯪꯕꯤ ꯏꯟꯅꯔꯛꯏ ꯑꯗꯨ ꯎꯕꯗ ꯂꯣꯏꯌꯨꯝꯕꯅ ꯀꯩꯗꯧ ꯂꯥꯛꯏꯕ ꯃꯣꯏꯗꯤ ꯁꯤꯗ ꯃꯁꯤꯒꯤ ꯑꯏꯪꯕꯤ ꯍꯥꯏꯕ ꯈꯌꯥꯠ ꯁꯥꯡ ꯅꯣꯛꯄꯗ ꯅꯥꯔꯣꯝꯗ ꯂꯤꯞꯁꯇꯤꯛ ꯄꯛꯍꯧꯕꯤꯁꯦ ꯑꯃꯨꯛ ꯅꯞꯄꯛꯑꯦꯅꯦ ꯏꯕꯥꯏꯅ ꯀꯧꯔꯨꯕ꯭ꯔꯣ ꯑꯩꯒ ꯀꯩꯝ ꯍꯥꯏꯅꯗꯦꯍꯦ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯏꯕꯦꯁꯅꯥ ꯍꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯕꯥꯁꯅꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯃꯥꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯃꯆꯤꯟ ꯃꯦꯟꯈꯤꯕꯅ ꯇꯝꯊꯣꯛꯇꯦ ꯏꯕꯦꯁꯅꯥꯗꯤ ꯈꯥꯒꯦꯝꯕꯕꯨ ꯍꯔꯥꯎ ꯀꯧꯖꯔꯛꯏ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯣꯝꯗꯦ ꯉꯁꯥꯏ ꯄꯥꯏꯈꯣꯝꯕꯒ ꯎꯅꯒꯦ ꯂꯥꯛꯆꯕꯅꯤꯅꯦ ꯊꯦꯝꯕꯨꯡꯗ ꯍꯪꯕꯗ ꯁꯣꯝꯗ ꯂꯩꯒꯦꯅ ꯆꯪꯉꯛꯄ ꯊꯦꯝꯕꯨꯡꯅ ꯆꯦꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯅꯪ ꯎꯅꯕ ꯂꯥꯛꯑꯦ ꯁꯥꯟꯇꯤꯅ ꯍꯥꯏ ꯊꯦꯝꯕꯨꯡ ꯀꯔꯤꯅꯣ ꯃꯤꯡꯒꯧꯗꯨꯕꯣ ꯑꯗꯨꯃꯥꯏ ꯀꯧꯕ ꯍꯧꯅꯕ꯭ꯔꯥ ꯀꯩ ꯀꯧꯗꯨꯅ ꯃꯥꯕꯣꯛ ꯁꯥꯟꯇꯤ ꯃꯥꯅꯗꯤ ꯃꯃꯤꯡꯁꯨ ꯍꯥꯏꯗꯦ ꯏꯕꯥꯏ ꯄꯥꯏꯈꯣꯝꯕ ꯀꯧꯒꯗꯕ ꯍꯌꯦꯡꯈꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯀꯧꯔꯣꯀꯣ ꯍꯣꯏ ꯃꯥꯕꯣꯛ ꯂꯣꯏꯌꯨꯝꯕ ꯍꯧꯒꯠꯇꯨꯅ ꯀꯥꯈꯠꯂꯛꯏ ꯈꯥꯒꯦꯝꯕ ꯀꯥꯏ ꯌꯧꯔꯨꯔꯦ ꯁꯥꯔ ꯄꯥꯏꯈꯣꯝꯕꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯏꯃꯦꯜꯗ ꯊꯥꯖꯈꯤꯕꯅꯤ ꯊꯕꯛ ꯆꯤꯟꯕꯅꯔ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯊꯨꯖꯤꯜꯂꯛꯄ ꯁꯥꯔꯒꯤ ꯑꯣꯐꯤꯁ ꯑꯅꯧꯕꯗꯣ ꯊꯤꯔꯒ ꯍꯦꯛꯇ ꯌꯧꯁꯤꯜꯂꯛꯑꯣꯒꯦꯅ ꯂꯥꯛꯑꯕ ꯑꯣ ꯏꯕꯥꯏꯗꯤ ꯄꯨꯈ꯭ꯔꯤ ꯀꯨꯝꯈꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯁꯥꯔ ꯑꯏꯪꯕꯤ ꯆꯪꯉꯛꯂꯒ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯍꯥꯏ ꯍꯦꯟꯊꯣꯏꯕꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯅꯪꯁꯨ ꯀꯩꯅꯣ ꯍꯦꯟꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪ ꯂꯥꯟꯅ ꯂꯧꯅꯣ ꯑꯩꯁꯦ ꯃꯤꯅꯗꯤ ꯁꯛ ꯀꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯅꯕꯅꯤ ꯃꯁꯥꯒꯤꯅꯤ ꯈꯟꯗꯦꯗ ꯊꯕꯥꯁꯅꯥ ꯆꯪꯁꯤꯜꯂꯒ ꯍꯦꯟꯊꯣꯏꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯊꯣꯏꯕꯤ ꯑꯩꯗꯤ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪꯗꯤ ꯐꯨꯅꯤꯡꯗ꯭ꯔꯤꯕ ꯍꯦꯟꯊꯣꯏꯕꯤ ꯊꯕꯥꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯈꯥꯒꯦꯝꯕ ꯁꯥꯟꯇꯤ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯦ ꯑꯩꯁꯨ ꯉꯥ ꯐꯥꯕꯁꯦ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯌꯦꯡꯉ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯁꯥꯟꯇꯤꯅ ꯌꯥꯎ ꯉꯁꯤ ꯑꯌꯥꯝꯕ ꯐꯥꯗꯣꯛꯂꯗꯕꯅꯤ ꯈꯥꯒꯦꯝꯕꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯝꯃꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯔꯝꯂꯒ ꯊꯦꯡꯂꯗꯨꯅ ꯀꯥꯈꯠꯅꯔꯛꯏ ꯄꯥꯏꯈꯣꯝꯕ ꯉꯥꯗꯤ ꯏꯐꯥ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯈꯥꯒꯦꯝꯕꯗꯤ ꯗꯥꯎ ꯌꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯈꯨꯠ ꯍꯩꯕꯅ ꯑꯣꯏꯒꯗ꯭ꯔꯥ ꯉꯥ ꯑꯆꯧ ꯃꯌꯥꯝ ꯐꯥꯗꯨꯅ ꯄꯨꯈꯠꯂꯛꯏ ꯏꯕꯦꯁꯅꯥꯅ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯉꯥꯁꯤꯡꯁꯤꯗꯤ ꯁꯥꯟꯇꯤꯅ ꯁꯤꯁꯤ ꯏꯕꯨꯡꯉꯣ ꯉꯥꯗꯣ ꯆꯦꯈꯥꯎꯁꯤꯗ ꯍꯥꯞꯂꯣ ꯅꯈꯣꯏꯒꯤ ꯄꯨꯖꯈꯤꯅꯕ ꯈꯥꯒꯦꯝꯕꯅ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦ ꯌꯥꯗꯦ ꯄꯨꯈꯣ ꯈꯥꯒꯦꯝꯕ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯆꯦꯈꯥꯎꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯤ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯌꯦꯡꯂꯒ ꯃꯃꯥꯏ ꯂꯣꯟꯈꯠꯂꯛꯇꯨꯅ
ꯈꯥꯡꯍꯦꯝꯕꯒꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯣꯟꯅ ꯊꯪꯗ ꯆꯦꯔꯪꯗꯨ ꯇꯨꯡꯗ ꯂꯣꯠꯀꯦ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯅ ꯐꯠ ꯃꯨꯟꯈ꯭ꯔꯦ ꯏꯉꯛꯉꯛꯏ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯇꯨꯃꯤꯟ ꯄꯨꯔ ꯆꯠꯈꯤꯒꯦ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯄꯨꯔꯣꯏꯗ ꯅꯣꯏ ꯅꯥꯎꯕꯒꯤ ꯕꯥꯔꯇꯤꯟꯗꯨꯗ ꯍꯩꯖꯤꯟꯕꯤꯔꯝꯒꯦ ꯇꯧꯕ ꯉꯥꯁꯤ ꯌꯥꯝ ꯌꯥꯝꯗꯕꯁꯤꯗ ꯅꯪꯉꯣꯟꯗ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯌꯥꯝ ꯌꯥꯝꯃꯤ ꯆꯔꯥ ꯐꯅꯌꯥꯝ ꯆꯥꯕ ꯀꯣꯟꯅꯅꯤ ꯉꯥ ꯆꯦꯈꯥꯎꯗꯨ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯛꯁꯤꯟꯈꯤꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯦꯟꯊꯣꯏꯕꯤꯅ ꯂꯣꯟꯅ ꯁꯦꯡꯅ ꯎꯍꯧꯔꯦ ꯆꯪꯉꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯈꯠꯅꯕ ꯍꯧꯖꯤꯟꯕꯅꯤ ꯍꯥꯏꯕ ꯄꯥꯏꯈꯣꯝꯕꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯃꯀꯥ ꯂꯥꯝꯊꯣꯔꯛꯏ ꯍꯣꯔꯦꯟ ꯑꯩꯒꯤ ꯊꯤꯜꯂꯛꯑꯣꯏꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯊꯤꯜꯂꯛꯇꯣꯏꯕ ꯑꯩꯅ ꯐꯕꯅꯤ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛ ꯉꯝꯃꯅꯤ ꯊꯥꯗꯧꯅꯦ ꯍꯦꯟꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯝꯗ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯣꯏꯌꯝꯕꯁꯨ ꯆꯥꯟꯁ ꯑꯃ ꯈꯦꯠꯍꯧꯒꯦ ꯈꯟꯅ ꯊꯋꯥꯏꯁꯅꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯎꯏ ꯇꯥꯏꯕꯣ ꯑꯁ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯂꯥꯡꯅꯨ ꯑꯩ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯑꯣꯏꯗ꯭ꯔꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯆꯥꯅꯤꯡꯕ ꯍꯥꯏꯕꯨ ꯅꯣꯏꯗ ꯆꯥꯛ ꯍꯥꯞꯄꯣ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯃꯨꯛ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯍꯥꯏꯕꯤꯒꯗ꯭ꯔꯅ ꯃꯁꯛꯁꯤꯒ ꯑꯗꯣ ꯍꯣꯔꯦꯟ ꯅꯪ ꯅꯨꯡꯁꯤꯗꯅ ꯊꯤꯟꯕꯤꯔꯛꯀꯦ ꯈꯜꯂꯗꯤ ꯉꯥꯗꯣ ꯃꯇꯨꯝ ꯌꯥꯝ ꯆꯥꯎꯔꯁꯨ ꯌꯥꯏ ꯑꯩ ꯀꯩꯁꯨ ꯁꯥꯎꯕꯤꯔꯣꯏ ꯆꯥꯅꯤꯡꯃꯟꯗꯅ ꯂꯦꯛꯇꯅ ꯇꯣꯛꯑꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯂꯦꯛꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯒꯦ ꯍꯥꯏꯕ ꯆꯥꯍꯧꯔꯣ ꯅꯇꯣꯝꯇ ꯉꯥꯏꯈꯣꯅꯦ ꯇꯥꯏꯕꯣ ꯈꯥꯒꯦꯝꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯂꯒ ꯑꯗꯨꯗꯤꯅꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦ ꯏꯕꯦꯁꯅꯥꯅ ꯉꯥꯏꯈꯣꯅꯦꯍꯦ ꯏꯕꯨꯡꯉꯣꯒ ꯂꯥꯛꯃꯤꯟꯅꯕ ꯏꯕꯦꯝꯃꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯑꯌꯤꯡꯕꯤ ꯂꯩꯔꯝꯗꯕꯗ ꯀꯅꯥꯝꯇꯗ ꯍꯣꯏ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯕꯅꯤ ꯈꯥꯒꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯏꯅꯦ ꯒꯥꯔꯤ ꯃꯅꯥꯛ ꯂꯩꯔꯝꯕꯅꯤ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯐꯔꯦ ꯐꯖꯅ ꯍꯜꯂꯣꯀꯣ ꯈꯥꯒꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯌꯤꯡꯕꯤ ꯒꯥꯔꯤ ꯃꯅꯥꯛ ꯂꯦꯞꯄ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯈꯥꯒꯦꯝꯕ ꯈꯪꯂꯦ ꯑꯌꯤꯡꯕꯤ ꯀꯞꯂꯦ ꯍꯥꯏꯕ ꯑꯌꯤꯡꯕꯤ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯂꯒ ꯁꯥꯔ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯆꯠꯂꯁꯤ ꯒꯥꯔꯤ ꯀꯥꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯤ ꯈꯥꯒꯦꯝꯕ ꯑꯌꯤꯡꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯪꯖꯤꯟꯒꯅꯨ ꯀꯞꯅꯤꯡꯂꯗꯤ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯀꯞꯊꯣꯛ ꯋꯥꯈꯜ ꯌꯥꯝ ꯌꯥꯡꯕꯅꯤ ꯑꯌꯤꯡꯕꯤꯁꯨ ꯍꯥꯏꯔꯛꯄꯒ ꯃꯄꯤ ꯑꯣꯔꯣꯔꯣ ꯁꯤꯟꯊꯔꯛꯂꯤ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯤ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯔꯦꯝꯕꯅꯤ ꯑꯩꯅ ꯐꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯏꯟꯁꯤꯜꯂꯒ ꯄꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯐꯝꯗ ꯑꯌꯦꯠꯄ ꯄꯤꯔꯨꯕ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯂꯣꯏ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯅꯨ ꯑꯌꯤꯡꯕꯤ ꯀꯞꯄꯗꯣ ꯍꯥꯏꯐꯦꯠ ꯐꯥꯊꯔꯛꯂꯦ ꯀꯞꯄ ꯂꯦꯞꯄꯣ ꯉꯥ ꯄꯥꯈꯪ ꯌꯥꯎꯔꯛꯄꯅꯤ ꯏꯀꯥꯏꯖꯗ꯭ꯔꯣ ꯉꯥ ꯃꯃꯥꯡꯗ ꯑꯌꯤꯡꯕꯤ ꯅꯣꯛꯊꯣꯔꯛꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯔꯨꯝ ꯌꯧꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯪꯂꯛꯏ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯤꯁꯀꯣꯜ ꯈꯨꯌꯥꯝꯁꯤꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯍꯟꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯍꯜꯂꯣ ꯗꯣꯛꯇꯔ ꯁꯤꯟꯗꯤ ꯁꯤꯟꯗꯤ ꯃꯔꯛ ꯐꯠꯇꯠꯂꯒ ꯁꯥꯔ ꯁꯔꯁꯇꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯤꯅꯤꯠ 10 ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯅꯥꯎꯕꯗꯣ ꯈꯔ ꯀꯧꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯏꯕꯦꯁꯅꯥꯅ ꯍꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯁꯅꯥ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯤꯉꯩ ꯍꯦꯟꯊꯣꯏꯕꯤ ꯇꯤꯐꯤꯟ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯦꯟꯁꯥꯡꯗꯣ ꯀꯣꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯇꯨꯡꯗꯩ ꯅꯥꯎꯕꯅ ꯉꯥ ꯍꯨꯔꯥꯟꯕꯤ ꯍꯦꯟꯊꯣꯏꯕꯤ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯍꯣꯏ ꯃꯥ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯥꯎꯕ ꯅꯣꯛꯂꯒ ꯈꯪꯅꯤ ꯏꯕꯥꯏꯒꯤ ꯉꯥ ꯃꯇꯨꯝ ꯑꯆꯧꯕ ꯈꯥꯏꯗꯣꯛꯏꯔꯣ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯏ ꯆꯨꯍꯦ ꯈꯥꯏꯗꯣꯛꯇꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯉꯦ ꯃꯁꯤ ꯌꯥꯝ ꯉꯥꯡꯉꯤꯗ ꯌꯥꯝ ꯉꯥꯡꯉꯗꯤ ꯁꯤ ꯑꯝꯇ ꯊꯤꯜꯂꯨꯁꯨ ꯆꯠꯂꯣ ꯉꯁꯥꯏꯅ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯦ ꯁꯥꯎꯖꯤꯟꯅꯔꯒ ꯑꯃꯨꯛ ꯀꯥꯏꯅꯣ ꯄꯤꯔꯨꯔꯒꯦ ꯍꯦꯟꯊꯣꯏꯕꯤꯅ ꯇꯤꯐꯤꯟꯗꯣ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯅꯥꯎꯕꯗ ꯄꯤꯔꯛꯏ ꯅꯥꯎꯕꯁꯨ ꯇꯤꯐꯤꯟꯗꯣ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯁꯅꯥꯅ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯔꯁꯦꯅ ꯍꯥꯏꯔꯒ ꯏꯕꯥꯏꯒꯤ ꯑꯦꯟꯁꯥꯡ ꯊꯤꯟꯕ ꯆꯠꯂꯨꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯦꯡꯂꯛꯀꯅꯨꯀꯣ ꯆꯥꯛ ꯊꯤꯔꯕꯅꯤ ꯍꯣꯏ ꯁꯠꯄꯤꯔꯝꯃꯒ ꯂꯥꯛꯀꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯅꯥꯎꯕ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯏꯕꯦꯁꯅꯥꯁꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯂꯒ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯏꯃꯥ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯒꯤꯕꯨ ꯉꯥ ꯃꯇꯨꯝ ꯐꯖꯕꯒ ꯈꯟꯗꯅ ꯍꯥꯞꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯍꯦꯟꯊꯣꯏꯕꯤ ꯁꯥꯎꯖꯤꯟꯅꯔꯛꯏ ꯌꯥꯝ ꯈꯪꯅꯤꯡꯂꯗꯤꯅꯦ ꯆꯠꯂꯒ ꯍꯦꯛ ꯆꯥꯃꯤꯟꯅꯧꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯑꯩꯈꯣꯏꯗ ꯆꯥꯔꯁꯦ ꯍꯥꯏꯅꯤꯡꯂꯕꯅꯤ
ꯅꯪꯅ ꯐꯦꯠ ꯐꯦꯠ ꯇꯧꯅꯤ ꯈꯟꯕꯗ ꯏꯃꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏ ꯁꯧꯖꯔꯛꯁꯅꯤꯀꯣ ꯍꯣ ꯆꯥ ꯀꯩ ꯁꯧꯒ ꯇꯣꯠꯂꯒ ꯆꯥꯕ ꯇꯥꯔꯦ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯥꯎꯕ ꯇꯤꯐꯤꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂ ꯆꯦꯜꯂꯛꯏ ꯏꯕꯦꯁꯅꯥꯅ ꯍꯥꯏ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ ꯅꯪꯅ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ ꯏꯃꯥ ꯏꯕꯥꯏ ꯂꯩꯍꯧꯗꯦ ꯏꯆꯦ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕ ꯊꯦꯡꯂꯕꯁꯤꯗ ꯈꯪꯗꯦ ꯃꯣꯏ ꯑꯗꯨꯗ ꯂꯩꯕ ꯀꯀꯥꯗꯨꯅ ꯍꯪꯕꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯦ ꯍꯥꯊꯨ ꯍꯥꯊꯨ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯐꯔꯦꯁꯦ ꯃꯌꯨꯝꯗ ꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯍꯦꯟꯊꯣꯏꯕꯤ ꯅꯥꯎꯕꯅ ꯍꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯇꯤꯐꯤꯟꯗꯣ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯇꯤꯛꯈꯠꯇꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯈ꯭ꯔꯦ ꯀꯨꯝꯊꯔꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯗꯣꯛꯇꯔ ꯁꯤꯟꯗꯤꯁꯨ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯁꯥꯔ ꯀꯃꯥꯏ ꯇꯧꯕꯅꯣ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯚꯤꯅꯤꯡꯒꯤ ꯌꯣꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯃꯌꯥꯝ ꯄꯨꯊꯣꯛꯂꯒ ꯂꯩꯔꯤꯉꯩꯗꯅꯤ ꯑꯩꯁꯨ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯀꯧꯁꯤꯜꯂꯛꯇꯅ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯦ ꯊꯣꯔꯛꯄꯗ ꯁꯔꯁꯇꯤ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯃꯈꯣꯡꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯔꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯌꯧꯁꯤꯜꯂꯛꯏ ꯏꯕꯥꯏ ꯂꯣꯌꯨꯝꯕ ꯀꯥꯝꯆꯥꯍꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯁꯔꯁ ꯂꯥꯛꯄ ꯍꯪꯅꯔꯕ ꯇꯧꯔꯦ ꯏꯕꯥꯏ ꯃꯥꯃꯣ ꯁꯟꯖꯤꯇꯤ ꯁꯤꯗ ꯂꯩꯇꯦ ꯊꯕꯛ ꯑꯃꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩ ꯍꯥꯏꯔꯛꯑꯦ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩꯅ ꯗꯣꯛꯇꯔ ꯍꯣꯏꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯣꯅ ꯔꯤꯀ꯭ꯋꯦꯁ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯕ ꯅꯠꯇ꯭ꯔꯣ ꯁꯤꯟꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯈ꯭ꯔꯦ ꯃꯦꯜ ꯅꯔꯁꯇꯨꯅ ꯑꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯄꯦꯁꯦꯟ ꯁꯔꯁꯄꯨ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯅ ꯐꯔꯛ ꯇꯥꯔꯛꯂꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯊꯤꯗꯣꯛꯅꯕ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯈꯟꯅꯈꯤꯁꯦ ꯑꯃꯨꯛꯇ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯄꯥꯏꯈꯣꯝꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯦꯟꯇꯦꯜ ꯑꯦꯖꯥꯏꯂꯝꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯅꯤꯌꯣꯝꯒꯤꯗꯣ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦꯗꯤ ꯈꯪꯖꯩ ꯑꯗꯨꯕꯨ ꯁꯥꯔꯅ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯧ ꯁꯥꯔ ꯍꯧꯖꯤꯛ ꯎꯅꯕ ꯇꯧꯖꯔꯛꯂꯒꯦ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯀꯩ ꯍꯥꯏꯅꯔꯒꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯌꯧꯁꯤꯜꯂꯨꯔꯒ ꯔꯤꯄꯣꯔꯠꯇꯣ ꯍꯧꯖꯤꯛ ꯏꯅꯕ ꯍꯥꯏꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯗꯣꯛꯇꯔ ꯁꯤꯟꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯀꯩꯒꯨꯝꯕ ꯁꯔꯁ ꯍꯜꯂꯛꯄ ꯊꯣꯛꯂꯗꯤ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯊꯤꯕ ꯂꯦꯞꯆꯔꯣꯏ ꯂꯣꯌꯨꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯨꯔꯕ ꯇꯨꯡ ꯃꯥꯡꯈ꯭ꯔꯤꯕ ꯂꯣꯀꯦꯁꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯔꯁ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯐꯝ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯎꯄꯨꯁꯤꯡꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯅꯣꯡꯁꯥꯕ ꯐꯥꯎ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯩꯁꯨ ꯖꯦꯜꯗ ꯆꯪꯕ ꯁꯣꯏꯔꯣꯏ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠ ꯍꯥꯡꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯂꯦꯝꯕꯤ ꯁꯅꯥ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯌꯣꯠ ꯃꯇꯦꯛꯇꯣ ꯇꯥꯛ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯊꯣꯔꯛꯏ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯗꯣ ꯈꯣꯡꯀꯥꯞꯇꯨ ꯁꯍꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯂꯦꯝꯕꯤ ꯁꯅꯥ ꯌꯣꯠꯇꯦꯛꯇꯨ ꯄꯥꯏꯔꯒ ꯃꯃꯥꯡꯗ ꯈꯣꯡꯆꯣꯡ ꯆꯣꯡꯁꯤꯜꯂꯤ ꯀꯅꯥꯅꯣ ꯅꯪ ꯁꯔꯁ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯏꯃꯥ ꯊꯨꯔꯣ ꯃꯣꯏ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯈꯔ ꯌꯣꯝꯁꯤꯜꯂꯣ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯣꯝ ꯆꯠꯈ꯭ꯔꯁꯤ ꯍꯦ ꯑꯉꯥꯎꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯉꯥꯎꯕ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯏꯃꯥ ꯑꯩ ꯉꯥꯎꯗꯦ ꯉꯥꯎꯁꯤꯟꯅꯕꯅꯤ ꯀꯔꯤ ꯑꯩ ꯊꯥꯖꯗꯦ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯤꯟꯗꯤꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯁꯔꯠ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯈꯨꯠꯇꯒꯤ ꯐꯣꯟꯗꯣ ꯁꯠ ꯃꯨꯜꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯅꯆꯥ ꯁꯔꯁꯅꯤ ꯏꯃꯥꯕꯨ ꯀꯟꯅꯕꯒꯤ ꯑꯩ ꯅꯍꯥꯟꯗꯒꯤ ꯉꯥꯎꯁꯤꯟꯅꯕꯅꯤ ꯇꯥꯃꯣ ꯅꯨꯡꯁꯥꯕ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯃꯐꯝꯗꯨꯗꯩ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯄꯅꯤ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯃꯤ ꯂꯥꯛꯅꯔꯅꯤ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯔꯁ ꯃꯥꯒꯤ ꯀꯥꯗ ꯄꯔꯄꯜ ꯆꯪꯈꯤ ꯂꯦꯝꯕꯤ ꯁꯅꯥꯁꯤ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯐꯨꯔꯤꯠ ꯕꯥꯁꯀꯦꯠꯇꯨꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯂꯤꯕꯗꯣ ꯎꯔꯛꯏ ꯂꯦꯝꯕꯤ ꯁꯅꯥ ꯊꯥꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯉꯥꯎꯕꯗꯤ ꯑꯉꯥꯎꯕꯅꯤ ꯀꯩꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯗꯅꯤ ꯃꯥꯡꯖꯗꯧꯕ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯔꯁ ꯕꯦꯛ ꯑꯃ ꯌꯥꯜꯂ ꯊꯣꯔꯛꯏ ꯏꯃꯥ ꯆꯠꯂꯁꯤ ꯁꯤ ꯍꯥꯏꯅ ꯃꯃꯥꯡꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯆꯦꯜꯂꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯄꯥꯏꯈꯣꯝꯕ ꯂꯣꯌꯨꯝꯕ ꯁꯤꯟꯗꯤ ꯂꯦꯞꯂ ꯂꯩꯔꯝꯃꯤ ꯂꯥꯛꯃꯤꯟꯅꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯈꯤ ꯄꯥꯏꯈꯣꯝꯕ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞꯅ ꯁꯔꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯁꯔꯁ ꯈꯨꯝꯗꯦ ꯂꯣꯌꯨꯝꯕꯅ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯀꯩꯅꯣ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯩ ꯃꯍꯩꯔꯣ
ngasi khoi thakari base paikhom bana chasi chalo mang thau ai hai se tabra si haiduna junction ge tawbaga saras mani yeblak pa license gando puthori lakminari BSP du sumagi khulai du lokthoklaga Mr. Saras khulai du thamu ai khoi da surrender to maduna nangi afabu oini Cindy-na Saras adumna tawgano nongmei do thamu please Saras nongmei machindo Cindy da onsilai Cindy tapna changsilai Saras please Saras Cindy da yinglai Lembisana machana pagi matau uraga khongbam handokhrani khallaga changsinuna Cindy bu tap konsili aduga makutta chena pairiba thangduna Cindy gi mangak samapa da thamkhre Saras na lauri ima paikhomana inomja thanglom da thambiu Lembisana na Saras salu mang thau Cindy kaplaga nongmei da thammu Saras please surrender Saras Lembisana na Saras nangna khulai hek thadoke khallaba Doctor nupi sida khudong thiba thoklabadi madu nangi naral oigadabani loyumbana Saras ekoi na haise nangi fanamani khulai do thado paikhomba Saras ki manang changsili nang ngamladi kap hat ki swalo aigi inaudi mayamba ina haiba wada hitopu kai shu tawdabani adugumba aigi inaw Saras mafam kai de chatkre Lembisana laure nangi pokmina ba nayamba natte haina ekoi bu mangna takna ba sileplaba ima isa gi punsida aye papiriba mabu kaptuna halo Saras masa nikle nongmei du suma khut ani changna kanna paisile Lembisana na ka po haibani Saras halo mabu halo Cindy Lembisana dagi nan thokna bo na bada ani do mukna rei Lembisana su thang maya do Cindy gi ngak samapa da tapna napna khre khangodi aho makhol amaga loinana makutta pairiba nongmei do kapthore ngaihak di mafam adu unwai muchi thangnaba mikupta Lembisana leimai da hai thakre Saras makutto niklaga mamitta mapi ina chela lerami mana kapthorak panongmei maruduna Lembisana gi makok mapa chapchana pankre nongmei do sathadaraga makutto thangatla yinglei khonjel du su nikna ai mi hale aina igi ma hale paikhomba Saras ki manak changsili Saras su mayamba da yinglaga dacho ai mi hale ai gi khutsina ai phek popi ba ima hale dacho ai bom ta kanbiu ai jela leibu ki ai mi hale dacho paikhomana Saras nang dacho leri sidi inaw da kanana su kai shu to bungam loi loyim bu changsilaga Cindy bu yenglei Dr. Cindy sokra i tho amaline Cindy lok haipet khuraga yani ai kem sokte lagliba police singduna Lembisana gi body do check tawi sir mihun hunre SB na gari da hakut kro yes sir police khara amasu sangsilaklaga Saras puching na batori dacho ai jail da changbuki dacho paikhoma upai lete mitmang maktada manaw nupagi mikap miraw kholdo yenglaga lephauba natta SB na sir paikhomba station da ngak te yobiro kai tawba yagi do khanarasi si hairamlaga police singduna hana mang tharaga chatkhre tholakani faw khaludaba thodok singduna tamnaba haido thokle paw pina kituna ngahak tangduda loyimbagi mapa Rajesna Saras ki lawyer oiduna police singduga wari khanna sanai wari sanaba loiranga Rajesh thorakpaga loyimbana baba kamai torage kai hairage Rajeshna mitmangda thokiba minina case irai laigedaba mande nubim chadu kannabagi damak tawkiba oirambasu yai adumok oiduna su micham amana hekta chairak pibadi lona ayaba pidi paikhomana mamton adudi Saras hauji police custody da thamba taribra Rajeshna judicial custody da lainaba kannadi honari pung kumari gi matungda di magistrate ki mamangda puthokta ba yararoi nang mamo chatlagane kana na mari leinaba sing unana ba tawrurangi si hairamraga Rajesh thokre loyumbana kaino thokliba thodok mayam sibo lu koklingai da lien tai aduni gyanam da tadreda pocket ta yari ba loyumbagi phone do kanna khinglei oh hello Dr. Cindy isha kai su thodok ba so pan yawi da manatra yausade sir paikhombaga hazem to unazaba yagadra sir akoi bai ga wari sabiro phone ba halake si haiduna paikhomba gi manak changsili ibai Dr. Cindy phone tori paikhomba su phone do lauraga hello doctor sir ai hojik sir ga unaba pami ai su doctor ga unanaba hospital da laki toromani hospital da ni nungai roi sir
ꯁꯔꯒꯤ ꯑꯣꯐꯤꯁꯇ ꯌꯧꯕꯤꯔꯛꯀꯦꯔꯥ? ꯄꯥꯏꯈꯣꯝꯕꯁꯨ ꯀꯩꯅꯣ ꯈꯟꯅ ꯍꯣꯏ ꯑꯩ ꯌꯧꯔꯛꯅꯕ ꯇꯧꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯏꯕꯥꯏ ꯀꯩ ꯍꯥꯏꯅꯣ? ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯈꯤꯒꯦ, ꯅꯪ ꯑꯇꯩꯁꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨ꯫ ꯍꯣꯏ ꯏꯕꯥꯏ꯫ ꯑꯃꯔꯣꯝꯗꯅ ꯊꯕꯥꯁꯅ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯗ ꯆꯦꯜꯂꯛꯏ꯫ ꯃꯥꯆꯧꯕꯤ ꯃꯥꯆꯧꯕꯤ ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯊꯣꯔꯛꯂꯒ ꯊꯕꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯐꯤꯡ ꯆꯦꯜꯂꯛꯏꯗꯤ? ꯃꯥꯆꯧꯕꯤ ꯂꯩꯇ꯭ꯔꯣ? ꯏꯃꯥꯗꯤ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔ ꯂꯩꯔꯝꯒꯅꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ? ꯀꯩ ꯄꯥꯎ? ꯁꯔ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯁꯔꯁ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯣ ꯃꯥꯅ ꯃꯃꯥꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯍꯥꯠꯂꯦꯅ ꯄꯥꯎꯗꯤ ꯌꯥꯎꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯥ ꯀꯃꯥꯏꯅ? ꯀꯩꯅꯣ ꯊꯕꯥ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯕ? ꯆꯨꯝꯃꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯊꯈꯤ꯫ ꯊꯣꯏꯕꯤ ꯏꯅꯣꯝꯆꯥ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯁꯔꯁꯅ ꯅꯠꯇꯦ ꯃꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯦ꯫ ꯊꯕꯥ ꯑꯩ ꯊꯥꯖꯗꯦ, ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯤꯌꯦ꯫ ꯂꯣꯌꯨꯝꯕꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯣ, ꯄꯥꯎꯗꯣ ꯑꯔꯥꯟꯕ ꯑꯣꯏꯅꯤꯌꯦ ꯊꯕꯥ꯫ ꯑꯩꯁꯨ ꯇꯧꯒꯦ ꯈꯜꯂꯝꯕꯅꯦ, ꯃꯥ ꯊꯕꯛ ꯆꯤꯜꯂꯝꯅꯤꯅ ꯇꯧꯁꯤꯟꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯧꯔꯛꯑꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯐꯣꯟꯗꯨ ꯁꯠ ꯂꯧꯈ꯭ꯔꯒ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯂꯣꯌꯨꯝꯕ꯫ ꯍꯜꯂꯣ ꯏꯆꯦ꯫ ꯀꯩꯅꯣ ꯇꯥꯔꯤ ꯄꯥꯎꯁꯦ ꯆꯨꯝꯒꯗꯣꯏꯔꯥ? ꯏꯅꯣꯝꯆꯥꯕꯨ? ꯆꯨꯝꯃꯦ ꯏꯆꯦ, ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯆꯦꯟꯅꯔꯤꯌꯦ꯫ ꯁꯔꯁꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯁꯔꯗꯤ? ꯏꯕꯥꯏꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯌꯔꯒꯤ ꯄꯥꯎ ꯉꯥꯏꯕ ꯅꯠꯇꯅ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯔꯁꯅ ꯂꯩꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯂꯨꯏ, ꯀꯥꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ, ꯀꯩꯝꯇ ꯐꯪꯕ ꯉꯝꯗꯦ꯫ ꯏꯃꯥꯗꯤ? ꯅꯦꯆꯧꯕꯤꯒ ꯊꯦꯡꯅꯗ꯭ꯔꯤꯌꯦ, ꯈꯪꯗꯦ ꯑꯗꯨꯁꯨ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯝꯒꯗꯕꯅꯣ꯫ ꯑꯗꯣ ꯏꯆꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ, ꯍꯧꯖꯤꯛ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯊꯕꯥꯁꯅꯥꯅ ꯊꯣꯏꯕꯤ ꯅꯪ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯔꯥ? ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯅ ꯆꯥꯎꯅ ꯃꯤꯅꯝꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯅꯦ, ꯌꯥꯝ ꯋꯥꯔꯝꯔꯝꯒꯅꯤ ꯏꯃꯥꯗꯣ꯫ ꯆꯠꯅꯤꯡꯂꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯔꯥꯜꯗꯨꯅ ꯈꯣꯡ ꯈꯨꯠꯁꯦ ꯐꯥꯖꯤꯜꯂꯦ ꯊꯕꯥ, ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯊꯕꯥꯁꯅꯥꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯔꯁꯄꯨ ꯂꯣꯛ ꯑꯞꯇꯒꯤ ꯀꯣꯔꯠ ꯇꯥꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯠꯇꯨ ꯗꯤꯁꯃꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯊꯣꯡꯅꯔꯛꯏ꯫ ꯔꯥꯖꯦꯁꯅ ꯄꯥꯏꯈꯣꯝꯕ ꯅꯪ ꯃꯥꯃꯣꯅ ꯑꯉꯝꯕꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯁꯔꯁꯅ ꯃꯔꯥꯜ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯖꯈꯤꯕꯅ ꯃꯥꯒꯤ ꯗꯤꯐꯦꯟꯁꯇ ꯊꯥꯒꯠꯂꯨꯕ ꯄꯣꯏꯟꯠ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯀꯛꯆꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯁꯔꯁꯄꯨ ꯁꯤꯞ ꯇꯧꯅꯕ ꯄꯨꯊꯣꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯒ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯁꯔꯁ ꯃꯌꯥꯝꯕꯗ ꯍꯪꯒꯠꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ, ꯃꯔꯨ ꯂꯨꯛꯊꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯇ ꯄꯥꯏꯈꯣꯝꯕꯕꯨ ꯊꯦꯝꯂꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯕꯥꯏ ꯆꯠꯂꯁꯤ, ꯃꯥꯃꯣ ꯁꯟꯖꯤꯠꯁꯨ ꯅꯦꯅꯦ ꯂꯦꯝꯕꯤꯁꯅꯥꯒꯤ ꯁꯪꯁꯀꯥꯔ ꯂꯣꯏꯁꯤꯟꯒꯅꯤꯅ ꯆꯠꯈ꯭ꯔꯦ, ꯏꯕꯥꯏꯁꯨ ꯆꯠꯅꯕ ꯇꯧꯁꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯔꯁꯀꯤ ꯌꯨꯝꯗꯅꯤ ꯃꯊꯧ ꯉꯝꯃꯝ ꯄꯥꯡꯊꯣꯛꯅꯕ ꯂꯦꯝꯕꯤꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯨꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯟꯖꯤꯠꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯧꯔꯛꯇꯨꯅ ꯊꯨꯡꯂꯕꯅꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯐꯤ ꯑꯉꯧꯕ ꯍꯣꯡꯂꯒ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯂꯦ, ꯐꯅ ꯀꯨꯏꯅ ꯀꯞꯂꯨꯕꯒꯤ ꯃꯃꯤꯅꯤ꯫ ꯏꯆꯦꯒꯤ ꯂꯦꯝꯕꯤꯁꯅꯥ, ꯏꯆꯦꯅ ꯅꯪꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯥꯏꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ, ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯔꯣꯏꯕꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯥꯗꯨꯗꯤ ꯃꯆꯥ ꯁꯛꯅ ꯁꯥꯒꯩꯒꯤ ꯄꯤꯕ ꯑꯍꯜ ꯄꯥꯏꯈꯣꯝꯕꯅ ꯆꯨꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃ ꯆꯠꯅꯈꯤ, ꯑꯅꯤ ꯆꯠꯅꯈꯤ, ꯂꯅꯥꯏ ꯇꯥꯍꯧꯕ ꯃꯈꯣꯏ ꯈꯔ ꯃꯈꯩꯇ ꯉꯥꯏꯍꯧꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯐꯥꯏꯜ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯟꯖꯤꯠꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯟꯖꯤꯠ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯨꯡꯗ ꯄꯨꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯝꯆꯥ, ꯁꯟꯖꯤꯠ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ, ꯑꯆꯧꯕ ꯐꯝꯂꯨꯔ ꯂꯥꯎ, ꯉꯔꯥꯡꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ ꯏꯆꯥ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯁꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯅ, ꯀꯝꯆꯥ, ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯩ ꯀꯝꯆꯥꯗꯒꯤ ꯇꯥꯕ ꯄꯥꯝꯃꯤ꯫ ꯁꯟꯖꯤꯠ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯤꯕ ꯐꯥꯏꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ, ꯑꯔꯥꯟꯕ ꯑꯃ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯀꯝꯆꯥꯅ ꯑꯔꯥꯟꯕ ꯀꯌా ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯜ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ, ꯍꯥꯏꯔꯕꯁꯨ ꯃꯗꯨ ꯅꯪꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯟꯅ ꯃꯈꯨꯔꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥꯅ ꯀꯔꯝ ꯂꯩꯍꯧꯕ, ꯀꯝꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯝꯕ, ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯕꯤꯌꯨ꯫
ꯋꯥꯔꯧꯕ ꯁꯛꯂꯣꯟꯗ ꯈꯣꯏꯁꯥꯎꯅꯕ ꯈꯣꯟꯐꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯔꯣꯟ ꯂꯣꯟꯗꯨꯅ ꯃꯈꯨꯔꯥꯗ ꯌꯦꯡꯖꯔꯛꯏ꯫ ꯍꯥꯏꯒꯦ, ꯅꯪ ꯀꯥꯝꯆꯥ ꯂꯣꯏꯅ ꯇꯝꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯗꯣꯝꯆꯥꯒ ꯅꯅꯥꯎꯅꯨꯄꯥ ꯁꯔꯁꯀ ꯅꯣꯡꯁꯥꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣꯕꯨ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯃꯣꯒ ꯃꯈꯣꯏꯒ ꯇꯦꯟꯗꯔ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯥꯃꯣꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯁꯔꯁ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ꯫ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯄꯨꯛ ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯀꯥꯝꯆꯥꯅ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒ ꯅꯪꯒ ꯁꯦꯠꯅ ꯀꯥꯏꯅꯍꯟꯕꯤꯈꯤ꯫ ꯅꯪ ꯀꯥꯝꯆꯥꯁꯦ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦ ꯄꯥꯏꯈꯣꯝꯕ, ꯅꯪ ꯀꯥꯝꯆꯥ ꯂꯥꯜꯂꯦ꯫ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯄꯥꯏꯈꯣꯝꯕ ꯄꯤꯅ ꯃꯃꯥꯏ ꯄꯨꯝꯕ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯥꯏꯔꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯆꯪꯂꯛꯇꯨꯅ ꯆꯨꯅ ꯇꯤꯜꯂꯔꯦ꯫ ꯑꯣꯐꯤꯁꯔꯅ, ꯃꯤꯁꯇꯔ ꯁꯟꯖꯤꯠ, ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯂꯩꯅꯔꯝꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ ꯆꯤꯌꯔꯃꯦꯟ ꯕꯤꯔꯖꯤꯠꯄꯨ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ ꯅꯪꯕꯨ ꯉꯁꯤ ꯑꯦꯔꯦꯁ ꯇꯧꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯥꯏꯜ ꯄꯨꯔꯛꯄꯒ ꯁꯟꯖꯤꯠ ꯚꯥꯞ ꯇꯥꯈ꯭ꯔꯕꯅꯤ ꯃꯁꯥꯅ ꯈꯪꯅ ꯇꯨꯃꯤꯟ ꯍꯧꯒꯠꯂꯛꯂꯦ꯫ ꯁꯟꯖꯤꯠꯅ, ꯏꯟꯁꯄꯦꯛꯇꯔ ꯆꯠꯁꯤ, ꯑꯗꯨꯕꯨ ꯁꯪꯁꯀꯥꯔ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯐꯤꯁꯤꯃꯇꯪ ꯍꯣꯡꯖꯈꯤꯒꯦ, ꯈꯔ ꯊꯨꯕꯤꯔꯛꯎ꯫ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯁꯟꯖꯤꯠꯁꯨ ꯃꯄꯤ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯃꯆꯤ ꯂꯦꯡꯗꯦ ꯀꯥꯎꯁꯇꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯤꯅꯠ ꯐꯥꯍꯧꯕ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯈꯤꯕꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯒ ꯁꯟꯖꯤꯠꯀꯤ ꯀꯥꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯡ ꯊꯤꯟꯅ ꯊꯤꯟꯅ ꯂꯥꯎꯏ, ꯀꯥꯝꯆꯥ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ, ꯀꯥꯝꯆꯥ꯫ ꯑꯣꯐꯤꯁꯔꯗꯨꯅ, ꯁꯔ ꯄꯥꯏꯈꯣꯝꯕ, ꯑꯝꯇ ꯍꯟꯗꯣꯛꯄꯤꯌꯨ, ꯊꯣꯡꯁꯦ ꯊꯨꯒꯥꯏꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ 2-3 ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯐꯤꯡꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯤ꯫ ꯁꯟꯖꯤꯠ ꯃꯈꯨꯠꯇ ꯔꯤꯚꯣꯜꯚꯔ ꯑꯃ ꯄꯥꯏꯗꯨꯅ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯤꯡꯍꯥꯏꯗꯅ ꯍꯤꯞꯂ ꯂꯩꯔꯝꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯂꯒ ꯀꯥꯝꯆꯥ ꯀꯥꯝꯆꯥ ꯀꯧꯗꯨꯅ ꯀꯞꯄꯛꯂꯦ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯃꯥꯒꯤ ꯋꯥꯀꯤ ꯆꯣꯀꯤꯗꯣ ꯄꯥꯏꯈꯠꯂꯒ, ꯍꯜꯂꯣ ꯁꯔ, ꯁꯁꯄꯦꯛꯇꯣ ꯁ꯭ꯄꯣꯠꯇ ꯂꯩꯇ꯭ꯔꯤ ꯁꯔ, ꯁꯨꯁꯥꯏꯠꯅꯤ ꯁꯔ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯩ꯫ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛꯇꯣ ꯑꯗꯨ ꯐꯥꯎꯅ ꯌꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯨꯅ, ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕ ꯃꯥꯒꯤ ꯀꯥꯝꯆꯥꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯕꯗ ꯊꯃꯣꯏ ꯀꯟꯁꯤꯟꯗꯨꯅ ꯈꯥꯡꯖꯤꯜꯂꯒ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯇꯤꯚꯤꯗꯨꯗꯅꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ ꯆꯤꯌꯔꯃꯦꯟ ꯁꯟꯖꯤꯠ ꯉꯔꯥꯡ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯕꯤꯔꯖꯤꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯅꯕ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄ ꯆꯠꯂꯨꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯣꯏꯅ꯫ ꯄꯥꯎꯗꯨ ꯇꯥꯕ ꯂꯣꯏꯔꯝꯗ ꯇꯤꯚꯤꯗꯨ ꯁꯠ ꯃꯨꯊꯠꯈ꯭ꯔꯦ꯫ ꯀꯦꯁꯣꯔꯅ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯥꯟꯇꯤꯅ, ꯏꯆꯦ, ꯊꯣꯏꯕꯤꯗꯤ ꯃꯌꯨꯝ ꯆꯠꯀꯦ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯍꯪꯂꯨꯕꯗꯤ ꯆꯨꯝꯒꯅꯤ꯫ ꯃꯥꯁꯨ ꯆꯠꯄꯒꯤꯗꯤ ꯆꯠꯅꯤꯡꯂꯤꯕꯅꯤꯗ, ꯍꯦꯛ ꯍꯪꯉꯨꯔꯒꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛꯇ ꯀꯞꯈꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ, ꯑꯃꯨꯛꯇꯪ ꯊꯦꯝꯂꯒ ꯆꯠꯍꯧꯕꯅ ꯐꯅꯤ, ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯕꯁꯨ ꯇꯥꯗꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯂꯒꯅꯦ ꯌꯦꯡꯂꯨꯈꯤꯒꯦ, ꯆꯠꯇꯧ ꯂꯩꯔꯗꯤ ꯄꯥꯎ ꯄꯤꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯏꯕꯦꯁꯅꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯊꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫